ꯄꯨꯊꯣꯛꯅꯕ ꯀꯔꯤꯒꯨꯝꯕ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯃꯁꯤ ꯂꯩꯔꯤꯕꯁꯤ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯑꯩꯈꯣꯏ ꯚꯦꯂꯤꯗ ꯅꯠꯇꯦ ꯆꯤꯡꯗ ꯀꯌꯥꯃꯨꯛ ꯑꯃꯨꯛ ꯂꯩꯈ꯭ꯔꯕꯅꯤ ꯆꯤꯡꯗ ꯂꯩꯕ ꯃꯌꯥꯝ ꯑꯁꯤꯒ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕ ꯑꯅꯤꯁꯤ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯌꯨꯅꯤꯛ ꯀꯜꯆꯔ ꯑꯃꯗꯤ ꯑꯩꯈꯣꯏꯗ ꯂꯩ ꯍꯥꯏꯕꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯐꯤꯂꯝꯒ ꯇꯧꯗꯅ ꯑꯩꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯀꯌꯥꯃꯨꯛ ꯆꯠꯂꯛꯄ ꯀꯥꯟꯗ ꯃꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯛꯄꯁꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯈꯔꯗꯤ ꯂꯩꯔꯦ ꯃꯁꯤ ꯌꯥꯝ ꯃꯆꯨ ꯇꯥꯕ ꯄꯣꯠ ꯑꯩꯈꯣꯏ ꯁꯤꯗ ꯃꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕ ꯄꯥꯝꯕ ꯍꯤꯡꯍꯟꯅꯤꯡꯕ ꯄꯥꯝꯕ ꯑꯗꯨꯒꯨꯝꯕ ꯂꯩꯔꯦ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯅ ꯁꯪꯀ꯭ꯔꯤꯇꯟꯒ ꯑꯁꯤ ꯌꯨꯅꯦꯁꯀꯣꯗ ꯄꯨꯈꯠꯄꯗ ꯍꯦꯛꯇ ꯃꯈꯣꯏꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯛꯏꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯨ ꯁꯪꯀ꯭ꯔꯤꯇꯟ ꯍꯥꯏꯕꯁꯤꯗꯤ ꯊꯥꯡꯃꯩꯕꯟ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯇꯩꯁꯨ ꯌꯥꯝ ꯂꯩ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯁꯪꯀ꯭ꯔꯤꯇꯟꯒ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕꯅꯤꯅ ꯃꯁꯤ ꯍꯧꯔꯛꯐꯝꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯗꯤꯕꯂꯞ ꯇꯧꯔꯛꯑꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅ ꯌꯨꯅꯦꯁꯀꯣꯅ ꯔꯤꯀꯛꯅꯤꯁꯟ ꯐꯪꯗꯦ ꯑꯩꯈꯣꯏꯒꯤꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯔꯤꯀꯛꯅꯤꯁꯟ ꯐꯪꯗꯅ ꯃꯁꯤ ꯃꯨꯠꯈꯤꯕ ꯌꯥꯗꯦ ꯃꯨꯠꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯍ꯭ꯌꯨꯃꯦꯟ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯇꯥꯡꯕ ꯀꯜꯆꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯁꯤꯗ ꯂꯩꯔꯤꯕ ꯄꯣꯛꯈꯤꯕ ꯑꯉꯛꯄ ꯐꯪꯕ ꯇꯦꯂꯦꯟꯇꯦꯠ ꯑꯣꯏꯕ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯗꯨꯒꯤ ꯑꯗꯨꯒꯨꯝꯕ ꯄꯤꯔꯝꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯅꯤ ꯂꯥꯏ ꯍꯔꯥꯎꯕꯒꯨꯝꯕ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯀꯩꯒꯤꯅꯣꯗ ꯑꯩꯅ ꯐꯤꯂꯝꯗ ꯏꯁꯥꯅꯒ ꯂꯨꯝꯖꯔꯛꯄ ꯀꯥꯟꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯈꯔꯇꯒꯤ ꯂꯩꯕ ꯑꯩꯈꯣꯏꯗꯒꯤ ꯑꯣꯏꯖꯕ ꯄꯣꯠ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯏ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯑꯩꯅ ꯉꯁꯤ ꯄꯥꯎ ꯑꯃꯇꯪ ꯑꯩꯅ ꯁꯨꯝ ꯄꯤꯖꯅꯤꯡꯕ ꯑꯃꯒ ꯂꯩ ꯑꯩꯈꯣꯏꯒꯤ ꯂꯟꯗꯟꯗ ꯂꯩꯕ ꯂꯟꯗꯟꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯃꯆꯥꯁꯤꯡꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯃꯩꯇꯩ ꯌꯥꯏꯐ ꯀꯧꯏ ꯂꯟꯗꯟꯗ ꯏꯪꯂꯟꯗ ꯂꯩꯕ ꯃꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕ ꯌꯥꯝ ꯅꯨꯡꯁꯤ ꯃꯩꯇꯩ ꯌꯥꯏꯐ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯦꯜ ꯏꯚꯤꯅꯤꯡ ꯑꯃ ꯁꯤꯟꯒꯅꯤ ꯃꯁꯤꯗ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯏꯁꯥꯅꯁꯨ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯕꯨꯁꯨ ꯕꯥꯇꯣꯟ ꯇꯧꯏ ꯑꯩꯕꯨꯁꯨ ꯍꯟꯗꯛꯀꯤ ꯅꯕꯦꯝꯕꯔ ꯇꯥꯔꯤꯛ 60 ꯎꯠꯀꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯁꯄꯣꯔꯥ ꯁꯤ ꯐꯥꯔꯁ ꯇꯥꯏꯝ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯗꯥꯏꯁꯄꯣꯔꯥ ꯃꯩꯇꯩꯁꯤꯡꯅ ꯑꯇꯩ ꯂꯝꯗꯤ ꯑꯁꯥꯝꯒꯤ ꯌꯥꯝ ꯇꯧꯏ ꯕꯦꯡꯒꯣꯜꯒꯤ ꯌꯥꯝ ꯇꯧꯏ ꯑꯩ ꯈꯪꯉꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯄ ꯀꯥꯟꯗ ꯐꯤꯂꯝꯒꯁꯤ ꯌꯥꯝ ꯀꯟꯅ ꯃꯈꯣꯏꯒꯤꯗꯤ ꯌꯥꯝ ꯃꯌꯥꯝꯗ ꯆꯪꯗꯅ ꯑꯉꯛꯄ ꯐꯪꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯏ ꯑꯩꯈꯣꯏꯗꯤ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ ꯑꯃꯦꯔꯤꯀꯥꯒ ꯆꯠꯄ ꯅ꯭ꯌꯨꯌꯣꯔꯛ ꯆꯠꯄ ꯀꯥꯟꯗ ꯑꯣꯟꯂꯣꯡ ꯋꯥꯈ꯭ꯔꯦ ꯃꯇꯝꯗ 1982ꯗ ꯑꯩꯅ ꯆꯠꯄ ꯀꯥꯟꯗ ꯂꯩꯇꯦ ꯃꯩꯇꯩꯒꯁꯤ ꯇꯦꯂꯤꯐꯣꯟ ꯇꯧꯕꯗ ꯊꯤꯕ ꯈꯪꯄꯣꯟꯇꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯪꯂꯟꯗ ꯍꯧꯖꯤꯛꯀꯤ ꯃꯤꯇꯩ ꯌꯥꯏꯐ ꯀꯧꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯂꯩꯗꯅ ꯉꯁꯤ ꯏꯁꯥꯅꯁꯨ ꯇꯥꯔꯤꯛ 60ꯗ ꯎꯠꯀꯗꯧꯔꯤ ꯁꯤꯃ ꯑꯩꯉꯣꯟꯗ ꯑꯣꯟꯊꯣꯛꯅ ꯑꯍꯥꯟꯕꯅꯤ ꯗꯥꯏꯁꯄꯣꯔꯥ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝ ꯑꯗꯨ ꯀꯜꯆꯔꯦꯜ ꯏꯚꯤꯅꯤꯡ ꯃꯁꯤꯗ ꯃꯥꯏꯕꯤ ꯖꯒꯣꯏꯁꯨ ꯁꯥꯅꯤ ꯍꯥꯏ ꯃꯈꯣꯏ ꯑꯥꯗ ꯂꯩꯕ
culture sum sandokpasida akogi Manipur University of Culture si yan maluoiba pivot oiba masina maluoiba mafam ama soina oi kane se ai akan thajabani kaligino haibu masi hawrokda ngali I think 10 years kumba sigi journey ni masida awa ka khangna masida ojao bilusing masida tambiri bising pulamaksi kasu chap chana akoi bichaga leitabga lail boibuga masigi awaba kya mtheng bachui tawdo akoi matungda linkhachiba Assam dali makoina thuna chapali ina khunbe heli makoina 100 crore pi hek hobda makoina deposit tawdi 100 crore pi akoina 20 ra ken pi bu mom ta hobi adu yamna khili adubu aina mayam bi apil tawdani mali awana khardi khangiraga akoida leiba ching tun tangi leiba keno sidi akoida leiba sidi mangan biyadi anawasu akoina machi adunasum leigada dinate develop to butai anu maiki de koi chamthen butai adu basis ama akogi tradition culture gi basis se machi mangan da nambgi tamta research tawdana scholar kam thortana machi oi mohon basi yan malu oi bini alu machi ling kapakanda akoina khanja chiba am khattale isai to budimo isai da phawgada banate jagoi saba budimo jagoi da phawgada banate adu makhoi de akhoi university je thorpa thabak khudum hingna bagi damta thabak khudum phangbiya na ba akhoi graduate se chap chaba University amgi graduate ne say recognition tahna ba kutanna matam da kuina yang munna khanki kayubu hingna ba amas lambi am so dum pi ba luna masjid develop tong ba research tong ba siang kana apani matam do khana jaki bani aluna ngasidi ai damukta di adu ai gi terminal ma kuina Romina ba jende ko khoi ngasi yaudre ama legi sabal khon mayamam si yaure pulm ngasidi mot selaga makhoi na honna jarpa masigi damta wolno honna so pasiki asigi damukta ko ana he hati maiti legi su mayam thagat teli alu masi hen takot pachoi oini hen ka suma kay no masi malusi angakpa mati le vai waham jan hajaga ayu jindagi inclusive ya moiba society ni na yang fertile society aduna pok porni akui culture aina bapu ai fiam pa takhili hare takhili le inclusive takhila sat pale akui uire na chide takhili na to mumgi mo appreciate to do mi te but origin recognize them akwai recognize them mafam da horpad recognize them but akwai report oina akwai madu develop to bisi inclusive of society magi yamna afaba loksan bangam magi